ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯀꯦꯟꯗꯤ ꯀ꯭ꯔꯁ ꯅꯠꯇ꯭ꯔꯒ ꯇꯦꯝꯄꯜ ꯔꯟ ꯒꯦꯝꯒꯤ ꯑꯦꯟꯗꯤꯡ ꯐꯥꯎꯕ ꯍꯦꯛ ꯌꯧꯕ ꯉꯝꯂꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯅꯥꯝꯇꯅ ꯊꯨꯒꯥꯏꯕ ꯉꯝꯃꯔꯣꯏꯗꯕ ꯔꯦꯀꯣꯔꯗ ꯑꯃ ꯅꯪꯒꯤ ꯃꯤꯡꯗ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯁꯤꯒꯤ ꯇꯤ-ꯔꯦꯛꯁꯀꯤ ꯒꯦꯝ ꯅꯦꯠ ꯌꯥꯗ꯭ꯔꯀꯥꯟꯗ ꯁꯥꯟꯅꯕ ꯒꯦꯝꯁꯤ ꯃꯇꯝ ꯑꯃꯗ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯝꯅꯔꯝꯒꯦꯕꯨ ꯁꯤ ꯒꯦꯝꯁꯤꯈꯛ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯦꯠ ꯊꯑꯣꯏꯅ ꯃꯨꯠꯊꯠꯅꯔꯝꯃꯤ꯫ ꯁꯤꯒꯤ ꯒꯦꯝꯁꯤꯒꯤ ꯑꯦꯟꯗꯤꯡ ꯀꯃꯥꯏꯅ ꯇꯧꯏ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒ ꯑꯦꯃꯪ ꯑꯁ ꯍꯥꯏꯔꯤꯕ ꯒꯦꯝꯁꯤꯗꯁꯨ ꯍꯧꯔꯛꯄꯗꯗꯤ ꯏꯝꯄꯣꯁꯇꯔꯒꯤ ꯑꯥꯏꯗꯤꯌꯥ ꯁꯨꯛꯌꯥꯎ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯕꯅꯣ? ꯃꯌꯥꯝꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈꯪꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯔꯤ꯫ Game endings almost no one has never seen. T-Rex Pixel Dinosaur ꯁꯤꯒꯤ ꯒꯦꯝꯁꯤ ꯃꯌꯥꯝꯅ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯕꯁꯨ ꯒꯨꯒꯜꯅ ꯒꯦꯝꯁꯤ ꯂꯧꯊꯣꯛꯄ ꯄꯥꯝꯈꯤ꯫ ꯋꯥꯔꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ꯫ 2014ꯗ ꯃꯤꯁꯤꯡꯅ ꯒꯦꯝꯁꯤ ꯈꯛ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯣꯝ ꯕ꯭ꯔꯥꯎꯖꯔꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯣꯝ ꯕ꯭ꯔꯥꯎꯖꯔꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯀꯅꯥꯝꯇ ꯇꯧꯅꯔꯝꯗꯦ꯫ ꯁꯤꯒꯤ ꯃꯔꯝꯅ ꯁꯣꯐ꯭ꯇꯋꯦꯌꯔ ꯗꯤꯕꯦꯂꯄꯔꯁꯤꯡꯅ ꯒꯦꯝꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯈꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯤ ꯈꯔꯗꯤ ꯙꯔꯅꯥ ꯐꯥꯎ ꯐꯝꯈꯤ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯁꯇꯃꯔ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯒꯦꯝꯁꯤ ꯂꯧꯊꯣꯛꯈꯤꯗꯦ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯒꯦꯝꯁꯤꯕꯨ ꯑꯦꯟꯗ꯭ꯔꯣꯏꯗꯇꯁꯨ ꯐꯪꯍꯟꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤ꯫ ꯒꯨꯒꯜꯁꯨ ꯒꯦꯝꯁꯤꯒꯤ ꯑꯅꯧꯕ ꯀꯣꯗꯤꯡ ꯁꯦꯝꯂꯒ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯐꯪꯍꯟꯈꯤ꯫ ꯒꯦꯝꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯍꯦꯛ ꯐꯪꯍꯟꯈꯤꯕꯒ 2018ꯗ ꯌꯥꯝꯅ ꯉꯛꯄ ꯄꯥꯎ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗꯤ ꯊꯥ ꯑꯃꯗ ꯒꯦꯝꯁꯤ ꯃꯤ 27 ꯀ꯭ꯔꯣꯔꯁꯅ ꯁꯥꯟꯅꯈꯤ꯫ ꯒꯦꯝꯁꯤꯒꯤ ꯂꯦꯚꯦꯜ ꯑꯃꯁꯤ 10,000 ꯄꯣꯏꯟꯠꯁꯅ ꯁꯥꯏ꯫ ꯑꯗꯨ ꯒꯦꯝꯁꯤꯒꯤ ꯑꯦꯟꯗꯤꯡ ꯐꯥꯎꯕ ꯌꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯀꯌꯥꯅ ꯃꯈꯥ ꯁꯝꯊꯔꯒ ꯁꯥꯟꯅꯍꯧꯔꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯒꯦꯝꯁꯤꯒꯤ ꯗꯤꯕꯦꯂꯄꯔ ꯑꯦꯗꯋꯥꯔꯗ ꯆꯪ ꯃꯁꯥꯃꯛꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯒꯦꯝꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ 1,70,000 years ꯆꯪꯅ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯁꯨ ꯁꯀ꯭ꯔꯤꯟ ꯃꯃꯥꯡꯗ ꯐꯝꯃꯒ ꯂꯦꯞꯇꯅ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯂꯕ ꯒꯦꯝꯁꯤ ꯑꯣꯜꯗꯦꯁ ꯅꯦꯚꯔ ꯑꯦꯟꯗꯤꯡ ꯒꯦꯝ ꯑꯣꯏꯔꯒꯅꯤ꯫ ꯁꯨꯄꯔ ꯃꯥꯔꯤꯑꯣ ꯒꯦꯝ ꯅꯍꯥꯛ ꯋꯥꯐꯝꯁꯤ ꯈꯪꯕꯗ ꯁꯣꯏꯗꯅ ꯉꯛꯄ ꯐꯥꯎꯒꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯛꯄ ꯒꯦꯝꯁꯤꯒꯤ ꯃꯥꯔꯤꯑꯣꯁꯤ ꯄꯨꯡ 7ꯗꯒꯤ 5 ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯝꯕ ꯄ꯭ꯂꯝꯕꯔ ꯑꯃꯅꯤ꯫ ꯁꯨꯄꯔ ꯃꯥꯔꯤꯑꯣ ꯒꯦꯝꯁꯤꯒꯤ ꯁꯦꯔꯤꯁ ꯃꯌꯥꯝ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯄꯔ ꯃꯥꯔꯤꯑꯣ ꯕ꯭ꯔꯗꯔꯁꯀꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯁꯤ꯫ ꯃꯁꯤ 1985ꯗ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯒꯦꯝꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯇꯕ ꯑꯃꯒꯨꯝ ꯇꯧꯏ꯫ ꯒꯦꯝꯁꯤꯗ ꯃꯥꯔꯤꯑꯣꯒ ꯄ꯭ꯔꯤꯟꯁꯦꯁꯀ ꯅꯨꯡꯁꯤꯅꯩ꯫ ꯒꯦꯝꯁꯤꯒꯤ ꯁꯦꯔꯤꯁ 9 ꯐꯥꯎꯕ ꯃꯥꯔꯤꯑꯣꯅ ꯄ꯭ꯔꯤꯟꯁꯦꯁ ꯀꯣꯏꯊꯤ ꯊꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯂꯨꯏ ꯖꯤꯒ ꯂꯣꯏꯅꯅ ꯑꯗꯨ ꯄ꯭ꯔꯤꯟꯁꯦꯁꯇꯤ ꯕꯥꯎꯖꯔ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯐꯥꯗꯨꯅ ꯊꯝꯃꯤ꯫ ꯅꯍꯥꯛ ꯒꯦꯝꯁꯤꯒꯤ ꯂꯦꯚꯦꯜ 1ꯗ ꯑꯁꯦꯡꯕ ꯀꯣꯅꯨꯡ ꯌꯧꯔꯁꯨ ꯂꯦꯚꯦꯜ 7 ꯐꯥꯎꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯐꯪꯉꯣꯏ ꯃꯔꯝꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯔꯁꯤꯡꯅ ꯁꯦꯠ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟꯁꯦꯁ ꯃꯅꯥꯛꯇ ꯌꯧꯔꯦ ꯈꯜꯂꯕꯁꯨ ꯄ꯭ꯔꯤꯟꯁꯦꯁ ꯂꯩꯇꯦ ꯃꯐꯝ ꯂꯥꯟꯅ ꯂꯥꯛꯑꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯒꯦꯝꯁꯤꯒꯤ ꯂꯦꯚꯦꯜ 8 ꯈꯛꯇꯗ ꯅꯍꯥꯛ ꯄ꯭ꯔꯤꯟꯁꯦꯁ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯕꯥꯎꯖꯔꯁꯨ ꯊꯦꯡꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯈꯛ ꯐꯥꯎ ꯁꯣꯏꯕꯗꯒꯤ ꯕꯥꯎꯖꯔꯅ ꯍꯥꯠꯈ꯭ꯔꯕ ꯒꯦꯝ ꯑꯣꯚꯔ ꯑꯗꯨꯒ ꯒꯦꯝ ꯔꯤꯁꯦꯠ ꯇꯧꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯟꯁꯦꯁ ꯐꯪꯅꯕꯁꯨ ꯒꯦꯝ ꯔꯤꯁꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯂꯦꯚꯦꯜ 1ꯗꯒꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯒꯅꯤ꯫ ꯐꯖꯔꯦꯅꯦ ꯑꯗꯨꯗꯤ ꯆꯥꯗ ꯊꯛꯇꯅ ꯍꯣꯠꯅꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒ ꯑꯩꯕꯨꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯨꯛꯇꯪꯗꯤ ꯐꯪꯈ꯭ꯔꯦ꯫ ꯅꯍꯥꯛꯇꯤ ꯀꯌꯥꯔꯛ ꯐꯪꯈ꯭ꯔꯒꯦ ꯀꯃꯦꯟ ꯑꯝꯇ ꯇꯧꯁꯤꯜꯂꯝꯃꯨꯗꯅ꯫ ꯇꯦꯝꯄꯜ ꯔꯟ ꯑꯩꯈꯣꯏ ꯃꯌꯥꯝꯅ 2011ꯗꯒꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯇꯦꯝꯄꯜ ꯔꯟ ꯒꯦꯝꯁꯤꯒꯤ ꯑꯦꯟꯗꯤꯡ ꯂꯩꯇꯦ ꯃꯔꯝꯗꯤ ꯒꯦꯝꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯁꯤꯒꯤ ꯃꯔꯝ ꯍꯥꯏꯖꯔꯛꯀꯦ꯫ 4 ꯑꯥꯒꯁꯠ 2011ꯗ ꯏꯃꯥꯟꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯅ ꯒꯦꯝꯁꯤ ꯄꯨꯊꯣꯛꯈꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯇꯦꯝꯄꯜ ꯑꯃꯗꯒꯤ ꯃꯅꯤ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯔꯒ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯥ ꯃꯌꯥꯝ ꯇꯥꯟꯅꯩ꯫ ꯒꯦꯝꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯅꯧ ꯑꯅꯧꯕ ꯄꯣꯠ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩ ꯑꯗꯨꯒ 3Dꯁꯨ ꯑꯣꯏꯕꯅꯤꯅ ꯄꯨꯡ ꯀꯌꯥ ꯁꯥꯟꯅꯔꯐꯥꯎ ꯄꯦꯟꯗꯕ ꯒꯦꯝ ꯑꯃ ꯑꯣꯏꯍꯟꯈꯤ ꯍꯥꯏ ꯁ꯭ꯀꯣꯔ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ꯫ ꯑꯗꯨꯕꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯗꯤ ꯇꯦꯝꯄꯜ ꯔꯟꯁꯤ ꯑꯍꯥꯟꯕ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯟꯅꯐꯥꯎ ꯌꯦꯡꯅꯈꯤꯗꯦ꯫ ꯒꯦꯝꯁꯤ ꯃꯥꯒꯤ ꯀꯝꯄꯤꯇꯤꯇꯔ ꯑꯣꯏꯔꯤꯕ ꯁꯕꯋꯦ ꯁꯔꯐꯔꯅ ꯄꯣꯄꯨꯂꯔ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯕꯋꯦ ꯁꯔꯐꯔꯁꯤ ꯇꯣꯞ ꯃꯣꯁꯠ ꯄ꯭ꯂꯦꯠ ꯒꯦꯝ ꯑꯣꯏꯒꯗꯧꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯃꯤ ꯌꯥꯝ ꯁꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯡ ꯇꯧꯔꯛꯈꯤ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯜꯇꯔꯅꯦꯠ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯁꯤꯗꯅꯤ ꯇꯦꯝꯄꯜ ꯔꯟ ꯐꯪꯈ꯭ꯔꯤꯕꯁꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯍꯟ ꯑꯉꯥꯡ ꯇꯦꯝꯄꯜ ꯔꯟꯗ ꯁꯥꯟꯅꯔꯛꯈꯤ PUBG ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯁꯥꯟꯅꯅ ꯁꯣꯏꯕꯗꯒꯤ ꯑꯦꯟꯗꯤꯡꯗ ꯌꯧꯕ ꯌꯥꯎꯈ꯭ꯔꯕꯣꯅꯦ? ꯑꯩ ꯉꯁꯥꯏ ꯍꯧꯕꯗ ꯍꯥꯏꯕꯗꯨꯅꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯔꯝꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯔꯁꯤꯡꯅ ꯒꯦꯝꯁꯤ ꯁꯥꯕ ꯃꯇꯝꯗ ꯍꯥꯟꯅꯅ ꯁꯀ꯭ꯔꯤꯞꯁꯤꯡ ꯁꯦꯠ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯁꯤꯡ ꯂꯝꯕꯤꯁꯤꯡ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯝ ꯁꯦꯝꯖꯅꯕ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯐ꯭ꯇꯋꯦꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯃꯔ ꯃꯁꯥꯃꯛꯅ ꯒꯦꯝꯁꯤꯒꯤ ꯑꯦꯟꯗꯤꯡ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕꯅꯤ꯫
Candy Crush Candy Crush game si ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯝꯕꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯒ ꯁꯨꯝ ꯁꯥꯟꯅꯔꯕꯁꯨ ꯁꯨꯛꯂꯣꯏ ꯂꯣꯏꯔꯣꯏꯗꯕ ꯒꯦꯝꯅꯤ ꯒꯦꯝ ꯁꯤ 12 April 2012 ꯗ King Publisherꯒꯤ ꯃꯇꯦꯡꯅ ꯄꯨꯊꯣꯛꯈꯤ ꯍꯦꯛ ꯄꯨꯊꯣꯛꯄꯒ ꯑꯍꯟ ꯑꯉꯥꯡ ꯈꯥꯛꯇꯅ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯁꯤꯗ ꯀꯌꯥꯝ ꯉꯥꯎꯒꯦꯕꯨ ꯃꯤ ꯈꯔꯗꯤ 2000 ꯗꯒꯤꯅ 3000 levels ꯐꯥꯎ ꯂꯣꯏꯁꯤꯜꯂꯒ ꯂꯩꯕ ꯌꯥꯎꯅꯈꯤ Android ꯗ ꯒꯦꯝ ꯁꯤꯒꯤ 6920 levels ꯂꯩ ꯑꯗꯨꯒ PC ꯒꯤ Candy Crush Saga'ꯗꯅ 8495 levels ꯂꯩ ꯑꯗꯨꯕꯨ 8495 ꯁꯤꯅ ꯑꯔꯣꯏꯕ ꯂꯦꯚꯦꯜ ꯅꯠꯇꯦ ꯃꯔꯝꯗꯤ ꯒꯦꯝ ꯁꯤ ꯊꯥ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯇꯧꯏ ꯁꯤꯒ ꯂꯣꯏꯅꯅ ꯂꯦꯚꯦꯜꯁꯤꯡꯁꯨ ꯍꯥꯞꯆꯤꯜꯂꯛꯏ ꯀꯩꯒꯨꯝꯕ ꯂꯦꯚꯦꯜ ꯂꯣꯏꯅ ꯁꯥꯟꯅꯕ ꯂꯣꯏꯔꯦ ꯀꯥꯏꯅ ꯀꯤꯡꯁ ꯄꯕ꯭ꯂꯤꯁꯔꯗ ꯍꯥꯏꯕ꯭ꯔꯕ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯈꯪꯉꯕ रुको जरा सबर करो Among Us ꯒꯦꯝ ꯁꯤ ꯀꯩꯒꯨꯝꯕ ꯁꯥꯟꯅꯕ ꯃꯤꯗꯤ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯀꯩꯒꯨꯝꯕ ꯑꯔꯣꯏꯕꯗ ꯅꯍꯥꯛ ꯅꯇꯣꯝꯇ ꯂꯩꯍꯧꯔꯕꯗꯤ ꯅꯍꯥꯛ ꯁꯔꯚꯥꯏꯚꯔ ꯅꯠꯇꯦ ꯅꯍꯥꯛꯅꯤ ꯏꯝꯄꯣꯁꯇꯔꯗꯤ ꯒꯦꯝ ꯁꯤ 15 June 2018 ꯗ ꯂꯣꯟꯆ ꯇꯧꯈꯤ ꯑꯗꯨꯕꯨ ꯒꯦꯝ ꯁꯤꯒꯤ ꯑꯔꯥꯏꯕ ꯔꯨꯜꯁꯤꯡꯗꯤ ꯁꯥꯟꯅꯕꯗ ꯏꯒꯅꯣꯔ ꯇꯧꯈꯤ ꯒꯦꯝ ꯁꯤ ꯍꯧꯔꯛꯄꯗ ꯄ꯭ꯂꯦꯌꯔ ꯄꯨꯂꯞ ꯁ꯭ꯄꯦꯁꯁꯤꯞ ꯇꯣꯡꯉꯒ ꯁ꯭ꯄꯦꯁꯇ ꯆꯠꯂꯦ ꯒꯦꯝ ꯁꯤꯒꯤ ꯑꯦꯟꯗꯤꯡꯒꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯊꯤꯑꯣꯔꯤ ꯑꯃꯈꯛ ꯌꯦꯡꯁꯤ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯏꯝꯄꯣꯁꯇꯔ ꯑꯃ ꯌꯥꯎꯏ ꯃꯗꯨꯗꯒꯤ ꯆꯦꯛꯁꯤꯜꯂꯨ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯍꯥꯠꯂꯨ ꯍꯥꯏꯕꯅꯤ ꯃꯌꯥꯝꯗꯤ ꯁꯦꯔꯤꯌꯁ ꯑꯝꯇ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯃꯗꯤ ꯀꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯒꯦꯕꯨ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯗꯨ ꯑꯃꯃꯝ ꯏꯟꯊꯗꯨꯅ ꯍꯥꯠꯄ ꯍꯧꯈꯤ ꯑꯗꯨꯒ ꯃꯥꯅ ꯋꯤꯅꯔꯅꯦꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯗꯨꯒꯤ ꯃꯅꯤꯡꯗ ꯃꯤꯅꯝꯗꯨꯅ ꯊꯥꯡꯅ ꯊꯤꯜꯂꯤꯕꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ ꯑꯗꯨꯒ ꯃꯁꯥꯃꯛꯅ ꯏꯝꯄꯣꯁꯇꯔ ꯑꯣꯏꯈꯤ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯂꯧꯔꯒ ꯒꯦꯝ ꯗꯤꯚꯦꯂꯄꯔꯁꯤꯡꯅ ꯑꯁꯦꯡꯕ ꯏꯝꯄꯣꯁꯇꯔ ꯑꯃ ꯍꯥꯞꯅꯕ ꯈꯟꯅꯈꯤ ꯒꯦꯝꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯅꯍꯥꯛꯅ ꯀꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯕꯨ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯅꯍꯥꯛꯃꯛ ꯑꯣꯏꯒꯅꯤ ꯏꯝꯄꯣꯁꯇꯔ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯀꯥꯟꯅꯩ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯜꯂꯝꯃꯣ ꯑꯗꯨꯒ ꯑꯇꯩ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯁꯤꯜꯂꯝꯃꯣ ꯄꯨꯔꯥ ꯐ꯭ꯔꯤꯅꯤꯀꯣ